kihan khanganba miyoibagi hingbagi aki tujung pokhanba nutigi tawgadaba thabuksinda apanba pihanba asumba ki tujung ase masi UMPC gi maikaidagi manipur gi furupcha khudingmakta kana gumba tawriba miyoy khudingmakta ikoi apil tawjari masi tawbiganu haina haukiba chahi 2023 megi tang ahumdagi ngasi mak ha taraga taret taraga nipal sujalakaba manipur gi pithibina amukta thokhidiba dugumba irang tangdu leitadaba aki tujungba asi anana pithanba leifam sapam leitadana mi lising nifu yankhai hufu hena relief camp ta leiraga manipur gi iram ama phawbada chaukat thorang di lairadana isa isagi punsi se hingnana bagi tanik pa tanja sigi leiringai tanja sida mokungoina yamna manipur gi itihas ki panna khudingmakta United Mitai Panel Committee Manipur UMPC Manipur amadi masiga chaminari organization kuntha marina handaki hokiba 2023 gi megi tanghung dagi thogriba thogok asigi yamna chawbo thogdang lawraga lakri amadi makha tanasu lawki gari aikoi gi oiba chapchaba thogdang singi laktagi painagi maruwaina hojik oiriba situation asi shanti gi oiba wakhal londai koi punamak leimina bahai base koi he organization asi thorokpadagi ngasi phawba aiduna lakli manipur gi integrity gi matang lakpa kandai koi kaidong no compromise tawroi hai wakhal lagi loinana anti social elements lamdam asida mapung oina mitai pangal community da tongan anti social elements especially koi drugs amadi tongan ba hiram mayam amadai koi masigi sidagi hanthanaba amadi thingnanaba permanent oiba solution ama phanganaba akhanga hei amadi lamdam sigi yaitong khamdongba dharma gi luchingba mayam aga sabinabagi wakhalol ama sula leiriba hiram sing asigi marak asida yamna aki tujumba manipur da suknagi 8.4% oiba population minority community mitai pangal community sida hanak khun khulgi mapung oina kairauda kyamgeida urupta waktada lilongda yaripoktomda tongan ba district manga amadi atop chai thoktura laikriba mitai pangal community singsida maram sadaba tongan ba maral isillaga awaba pirapagi seitheg mayam mai koina nungtigi khabar kagaz da amadi ai gi mari mata ai gi naknaba lekai khundagi taduna lai haiba hiram singasi UMPC na mafam satlaga haiba imung manung singda wari sanarubada tasengna na yamna maram sadaba maral season ba amadi karisu laitaba sel tum pambagi adum bagi mowong singna mang khaba tongan ba kanagumba maga warau naraga haiba aduda hena saina pina na bagi adum bagi seitheng pi bagi wakhallon hena mapung oina 90+% oi maram asina ekoi UMPC na tasengna na haiba hiram ase ekoi kaidong da taraina loroi lamdam asida hingminnari ba purupcha ma oina ekoi kaidong da hiram asigi matang da ekoi taraina loroi maram aduna ekoi athubada ekoi ga sapminari ba organization kunthra ga mari manga kunsin jaraga yang kupna khana nainaraga manipur gi achauba democratic oiba khongjang mayam ma jamsin bagi wakhal lo lekoi pogakle maram aduna hiram asigi matang da tasengna na mateng darkar leiraga su tongan ba magi tawdaba yadaba thubuk sing leiraga su natraga maral chapchana mi amabu kana guma leiraga su magi lamdugi lekai dugi representatives leiriba CSO sing leiriba lekai dugi club sing tongan no mayam sing do matam gi khanghan biramaga fajana phaminaraga hairibadu chumthokpa yarabagi tanja plus darkar laiba mateng adusu aikoi mayam khangminaraga lamdam asigi tariba wabasi lamdam asi shanti 2023 gi mamang da hingamba manipur adu hanjinna bagi achauba thodang do mitai panganna lowning bagi wafam doi ngasigi aikoi gi media gi kuthang da kulongsa basi lowjeraga miyam da paujinjari adu nataduna kihan khanganba miyoi bagi hingbagi aki tujung pokhanba nutigi tawgadaba thabuksinda apanba pihanba asumba ki tujung ase masi UMPC gi maikaidagi manipur gi furupcha khudingmakta kana gumba tawriba thabuk miyoi khudingmakta ikoi apil tawjari masi tawbiganu haina loina na makha tana darkar laiba thabuk khudingmak phaminaraga bhab taminaba yaba miyoi bagi ikoi gi kunaini maram aduna swai dei koi hena focus tawminasi ekoi tongan ba bhab tanadaba
जाति बिजाति खाइदरगा अमन अमगु नम थनबगी हाइबगी वखललोन से मसी ममी तारकपदौने कोई तसेंगना UMPC ना उरे मरम मदुना UMPC ना कैदोनुंगा हाइबे हिरम मसीगे कोई तराइना लौजरोय लोइना लोइना ना एकोई हाइबे हिरम मसीगी एकोई तसेंगना जस्टिस फंगना बहोनबदा एकोई लमदम मसीदा तोंगान बे इशू अमा हापचन बदौना एकोई थोपदौना थोलकनी हाइना हाइनाइ लेते मरम मदुना एकोई मदुगी इशू दो एकोई हापचन बगी अपापसु लैजदे लमदम मसीदा एकोई शांति लेना अमदि लमदम मसीगी लैरिबे इशू असे पुन्ना थेंगमिननबगी थेंगनमिनबगी अखोइदा अचौबा हक अमा हानदगी सोय कोई पाइरग लाई हौजिक सोय कोई तौजखिनी हाइबो वफमदु मणिपुर की प्रजादा मपुंग ओइना हाइबे हिरम सिंह अकी तुजुंग पोखलिबे हिरम सिंह असिदा चेनबा मियोय सिंह दै कोई UMPC मणिपुर की माइकैदगी अपील थमोय सेंग तौजरी हाइबो वफमदु थमजरी।